Census pangthoktungai mito phana khandokadabani NRC natraga masiga manaba chana kanglol ama hana chana halu haiba kholau kayaga loinena changsalakhiba khongjang da meoi ahum asok apan nangkhre Just and Fair Delimitation JFD na lamdam asida thengkang kayada mito miyancha singda thokalakliba irang amade hauzik oirakliba fivum kayabu yenglaga hauzik India lengakna mikok thibagi thabak chatanaba honarakliba asigi mangoinena mito khandoktuna NRC Chana hanba natraga masiga manaba chana kanglol amahana lehengadabani haina changsalaki ba khongjanggi manung chana ngasi JFD amade masiga chatminariba imalup kayana hauzik chatariba taranithoi suba Manipur Legislative Assembly ki taret suba session tamna changsinaba honakiba khongjangda security forcing na kablakpa tear gas amade mogbomna panbada asoka pansing asi thokibani No NRC, no census, no free movement, no census. Resolve present crisis for census after Haiba play card amadi kolau kaya lauduna changsalakiba Bisnupurapunba ima loop ke present Lorembam Pramona hakibada mito miyan chana maram oiduna thokiba irangi chaithengna awaba khangliba mi oi lising kayana mayum changba fangdana leiringai tanjada mikoktiba yaroi mito miyan cha singbu hana khandoktuna NRC Chana handrungai mikok thiba yaroi asigumba fibam asida India lengakna chatharakliba thaong sing asi prajage penba oide haina wafam sing su phongdoki Illegal migrants sing mayam ama chanjadaba matamsida masi khandokna kamai tawnana akoi census thiga dorimo adudi Manipur se kai chulaitana khallagadi India government silakpa plan ni machi atai nate hauji akoina wana leiba matamsida census thiba bese thibi gigino matam charaba matamda census thibi haibi namakta ngasi akoina praja miyam loinana akan ma khongjang janjaliba matamda moina bomb top tawdana tawriba se akoi bu kai chulaitana khanma natro mi ke aswe mi ke hauji ke no mi taruk tare sokale adudi moi di India government mating pangmanatana moi karigi namakta na moi tadu tawribdi akoi praja miyam na masi aningde atuba matamda NRC to ki haidagadi NRC to doganda akoi census thibi haiba bafam je miyam gi Manipur miyam na akoi media gi thong thamjari